Taramlokchari mayam aigi ming urikimbam akhoi ngapal luang duga ngasi akhona sinjariba press meet asi koi mamangda koi One Meeting Council Pakan Balu Meeting Yaipalu amadi Meeting Diaspora Global Manipur Federation Salaikan Balu hariba sing asi akhoi Meeting Tribe Union su yawi aduga Scheduled Tribe Demand Committee su yawaga sumaina punna akhona pangthok minakiba koi mass miscall campaign asi koi kari pangthok imo haiba matamda koi Meeting na ST chanba Scheduled Tribe Indian Constitution piriba koi Scheduled Tribe ki protection asi lawba tangai padre haibadugi public ki oiba koi response haiba tare praja sin masi karai pami haibadugi matangda koi miscall campaign ba sekibani haiba campaign asi koi November ki tang 1 dagina November ki tang 1 dagina koi December ki Kunthamathoi fawba akhoi 40 days haiba tare sumaina koi pangthok sekibani haiba miscall campaign asi masi amna mai partner loisin ki akhoi masida chawrakna mi lakh tara ki mathakta akhoi miscall campaign asi response laki aduna masida akhoi na ngasi haiba miscall campaign adugi makha chathara poina maduda bigiba akhoi public ki mandate masi tangai phadaba hojiki situation asida mitei ki hingdanabagi amatta ngairaba akhoi ngakausi Indian Constitution na piriba Scheduled Tribe sina oi haibasigi amatta oina yanaba madugi akhoi kano adu result adu akhoi ngasi le to oida akhoi da masigi complete oiba mai ki data ba ya madu akhoi compile tawjaraga masi akhoi Manipur ki akhoi hajik paibiri balenga akhoi honorable chief minister da masi lari asi mak akhoi masada isinjagani ahanbada ai sumaina thamjage aduga akhoi da masida aida akhoi na hariba apunba akhoi ki Manipur ki organization sing asina akhoi na thamjariba ngasi ki kaino si kari no haiba matamda akhoi ki hojik leiriba maitai ki status haiba tare status si aduki matik yamda akhoi ki khudong chadraba adugum laba status amada leirabani masigi status asi akhoi survive tawdaba yade haibagi adugum laba mission aduda Scheduled Tribe sina only akhoi ki solution ni haibasini akhoi ni mayam apunbagi organization akhoi thamjaribasi aduna Manipur ki ngasi leibidi ba lengakna prajana su yaraba amadi basi takai phadaba amane su leiraba adugum laba akhoi ki Scheduled Tribe ki keno asi status asi phangnanaba tha daba yadaba haiba tare takai phadaba magi recommendation asi thadana hajik phawda pending da leiriba se basi yaragani athubu matamda public mandate su leirabani da basi discussion tawraga masigi leiriba ahoba amadi khudong chadaba aduga masida kanana masigi akoina pamiba mission asida kano asida yetli samna haibada yetpa haiba tare madugi kano de leiriba se kari leige haibasi fajana openly masi discussion tawbiraga makoina aikoigi maitini ST oidaba hotnabada moina pamdriba makoida nungaitaba leiriba area se masi punna phamindarakanda madugi sengdok sengden tawnabagi tanja adu lauraga masi karigumba yaba abadi akoigi ethnography report kei leiriba mayam sida masi yaragadi masi matam chana thabiraga let the government haiba tariko India government gi leiriba mai commission leiri ministry leiri haiba singchina mai tawbum thokpa mai step to lokhatpada Manipur government asu athubada madugi thongdam lobiu haiba se masi ni khuding si public koi media gi thong